Hokhiba August ki tang taruk amadi tareta Atsumna Koukiba economic blockade ka mari leina chatha khiba khongjang aduda tongan ba thodokta Gari Mei Thakhiba aduga mari leina Bishnupur ge superintendent police amadi Churachandpur ge superintendent police na FIR case sama registered tawkhre hairi case asigi matung inna August ki tang taruk ki nungthil pung aniga minute nifurom tarakpada masakhangdaba Meeoising na Churachandpur romdege Imphal tamna lakpa eco van ama Tidim road ki Fawbak Chow Ikhai Awang Lekaida Mei Thakhiba Loinana Numit Asimaktada Nungthilge Pung Mangarom Tarakpada Jeljang Resort Tagi Halakba Sweep Ama Churachandpur District ke Kaprang Khulda Khamduna Gari Mei Thakhiba Amasung August ki tang tareta Tata Truck 407 Ama Wazing Khul Mapada Sakhangdaba Singna Mei Thakhiba ni hairi Police Department na case asiga mari leina thigadpagi thabak chathakre adubo hauzik fawada case asida chenariba Meeoising khangbangamdri hairi amaromda Manipur gi governor na case asiga mari leina Pao Pirakpa Meeoi Da Lakh manga gi case reward Pigani amade Meeoi adugi maming matha khanghaloi hairi